Marifutaruk Suba Nupi Lal Ningshing Thouram Pangthoklunaba Pawf Manipurgi Thoumising Imphal Thadokhre Manipurgi Apunbaki Saktam Sagatnaba Honabada Kundaminariba Furuf Khodingmakna Amata Oiba Thodang Yaminasi Furuf Amana Awaba Tarakpa Matamda Atopa Furuf Singna Yengduna Leiba Manba Thawung Chatarakba Yaurakpadi Laivak Tivani Amana ama khudong thiba amadi awaba tarakpa matamda furuf khodingmakna mating pangsinbagi tangai fadabalai maramdi Manipur asi furuf kayana punna khundaminariba lamdam amani lamdam asida immigrants singna pirokliba chaifu singasi ekoi amata oina thengna minaduna Manipurgi integrity Manipurgi apunbagi saktam ngakminnaduna Manipur asi amutang kanminasi haina Patriotic Writers Forum Pawf Manipurgi Secretary Rakesh Naurem na Pangthoklunaba wafam asingasi ayokpung mga makai taba matamda Patriotic Writers Forum Manipur amadi Manipuri Women's Literary and Cultural Organization Hojaida kusam naraga thas ki tarani thoida Marifutaruk Suba Nupi Lal Ningshing Thouram Pangthoklunaba damak Imphal International Airport Thadokhre mikupta Pawf Manipurgi Secretary Rakesh Naurem na Pangthoklunaba Pawf Manipurgi President Naurebam Khambaluwang Secretary Rakesh Naurem former Vice President Sobita Mongzam Life Member Chongtham Zivandata amadi Yengkhom Bagya Chandrana Hojaida Pangthoklunaba Nupi Lal gi Thouramda Forum gi mahut silaga saruk yarogadori